Heimang, pangsaw sawdaba u pambi amani. Pambi asi naken thada mana keli, saurak na phut kunmuk wangi. August amadi September da lay satli. Pambi asi tampakilam amadi pangwang-wang daba chingda hawi. Himalay gilamda meter 2,500 wangba mafam phawba Heimang hawi. Pambi asi apikpa u natraga shrub haina kauba yai. Heimang gi mana ona pambi gi mawu natraga masada pali. Pinetli compound oiba manani, mana asi mayat tawi. Nauri ngaydadi mana asi nganglap tawi, liraklaba matamda sangtrik shangi. Heimang gi lay cream machu mali, ngaurap tawi. Lay yamna piki, punna lay satpabu, penicle haina kawi. Mahaydi sabun pali, drup haina kawi. Heimang, Anaphordiaceae kauba family da challi. Heimang bu sumak haina khangnei, Hindi da tatri kawi. Scientific ki oiba mamingna Rus sinensis haina kawi. Heimang bu nut goal haina su khangnei. Heimang asi tilgi mahum goal haina khangnaba ephit makhal Melaphis sinensis kauba amana tilgi mahum semduna goal amasung nut goal haina kawi. Goal asi yamna kanaba til makonni. Masida gelotenin marang kaina yawi. Masi isingda tumba tenin ni. Masigi mahum asi yamna tangbana commercial product oina lawnei. Hariba goal asi lok khuba, lok laihau, iton phaiba, diarrhea, loinana thirin amadi uterinda I thokpada yamna phaba hidakni. Managi goal asi expectorant oina hidak thabada kanaba piba hidak semi. Tonic oina hakchang da kanaraba mahi sembadasu sijinnei. Heimang mana ethanol da tumhallaga cancer amadi virus ngakthokpa ngamba hidak sembagi paudam lay. Yamna phaba hidak oina mi ayambana haujiki matamda sijinnai. Heimang mana amadi mahayna phutlaga semba chinghi natraga sempuna maruoina sammuhalli amadi samkelhande amasung anauba sam haubada mateng pangi. Heimang mahi kanghanlaga semba makupka yerumga charabadi kidney amadi ising chatpa nungaitaba loinana nung laibagi anaba phahalli. Heimang mahi isingda tumhanduna thaklabadi kok ngawba phai chaba tumhalli. Thirinda naba colitis amadi koliki oiba laina phahalli. Masi heimangda tannin amadi gallic acid yawbanani haina lawnei. Gallic acid adu 3,4,5 trihydrobenzoic acid oina yawi. Masi mioibagi monocytic lymphoma cell line U937 da mateng pangdona laina makhal kaya sanghande. Asumna Heimangna chemotherapeutic agent oina lymphoma dagi ngakthoi. Masida sunatana Heimangi tilmahum goal na alpha glucosidase gi activity hanthanduna laina tilna dagi ngakthoi. Asumna Heimangda bacteria amadi virus dagi ngakthokpa machak kaya khudam oina anti-cancer, liver fahanba amadi antioxidant marang kaina yawba pambini. Masida sunatana Heimang chana thaknaba amadi yensang thongbada maru marang oina atoppa lamsingda sijinnai. Kuirabagi mamangda Heimangna medieval gi hidak oina sijinarambagi wari lay. Middle East ki London singdana hena sijinarami. Heimang asi phi masu sangbada natural dye oina su sijinarami. Wakthawnaba masu Heimangdagi phangi. Asin bahagi magunna machu chetnabagi masak amasu oihalli. Heimangi mawu macha natraga masagi mayaida hoi. Awang thangba Amerika dadi surup amadi atopa maikhu thakpada pipe semduna sijinai. Masu sangbagi wakthawnaba masu pambigi mana amadi makudagi lawi. Amaromda goldagina nimmachugi dai sungi loinana inanaba muksu sai. Heimang maru takhairaga thau sungba yai. Heimang thau asi maikhu amadi manam khara chelabasu candle gi mahutta mai thanbada sijinnai. Singh amadi tamda Heimang pambidagi kelakpa maru singna pambigi makhongda chara kaya hauraktuna anauba pambi chabun haurakpa ngami. Manipur dadi Heimang bu hai ama oina yamna pamna chanai. Yumgi mamangda nongpok maikaida hauba hai ni haiduna nongpok hai haina singthanai.
ꯀꯅꯥꯒꯨꯝꯕꯅ ꯍꯩꯃꯥꯡꯕꯨ ꯑꯐꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛꯅꯤ, ꯃꯁꯤꯕꯨ ꯆꯥꯔꯕꯗꯤ ꯂꯩꯅꯥ ꯇꯤꯜꯅꯥ ꯀꯌꯥꯕꯨ ꯃꯥꯡꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯩꯃꯥꯡ, ꯍꯩꯅ ꯐꯠꯇꯕ ꯂꯩꯅꯥ ꯀꯌꯥꯕꯨ ꯃꯥꯡꯍꯟꯕ ꯍꯥꯏꯅꯁꯨ ꯀꯧꯅꯩ꯫ ꯃꯅꯤꯄꯨꯔꯗ ꯍꯩꯃꯥꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯅꯩ꯫ ꯆꯤꯡ ꯑꯃꯗꯤ ꯂꯝꯂꯦꯝꯗ ꯍꯧꯕ ꯄꯥꯝꯕꯤꯁꯤꯡꯗꯒꯤ ꯃꯍꯩ ꯍꯦꯛꯇꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯅꯩ꯫ ꯍꯩꯃꯥꯡ ꯃꯅꯥ ꯑꯃꯗꯤ ꯃꯄꯥꯜ ꯁꯤꯡꯖꯨ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯏꯔꯣꯟꯗꯨꯅ ꯑꯃꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯗꯨꯅ ꯆꯥꯅꯩ꯫ ꯍꯩꯃꯥꯡ ꯃꯄꯥꯜ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯀꯣꯠꯂꯒꯁꯨ ꯆꯥꯅꯩ꯫ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯍꯩꯃꯥꯡꯗꯒꯤ ꯆꯥꯕ ꯌꯥꯕ ꯃꯈꯜ ꯀꯌꯥꯒꯤ ꯑꯆꯥꯄꯣꯠ ꯑꯣꯏꯅ ꯑꯉꯥꯡ ꯑꯍꯜ ꯈꯥꯏꯗꯅ ꯄꯥꯝꯅ ꯆꯥꯅꯩ꯫ ꯍꯩꯃꯥꯡꯒꯤ ꯑꯅꯧꯕ ꯃꯄꯥꯜ ꯑꯃꯗꯤ ꯃꯍꯩꯕꯨ ꯆꯤꯅꯤꯒ ꯇꯣꯠꯂꯒ ꯍꯩꯃꯥꯡ ꯍꯩꯉꯥꯜ, ꯍꯩꯃꯥꯡ ꯂꯗꯨ ꯁꯦꯝꯗꯨꯅ ꯀꯩꯊꯦꯜꯗ ꯃꯃꯜ ꯀꯥꯅ ꯌꯣꯜꯂꯤ꯫ ꯍꯩꯃꯥꯡꯒꯤ ꯃꯅꯥꯗꯒꯤ ꯑꯅꯧꯕ ꯀꯝꯄꯥꯎꯟ ꯗꯥꯏꯃꯦꯔꯤꯛ ꯐ꯭ꯂꯦꯚꯣꯅꯣꯏꯗ ꯁꯨꯃꯥꯐ꯭ꯂꯦꯚꯣꯟ ꯍꯥꯏꯕ ꯑꯃ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯀꯝꯄꯥꯎꯟ ꯀꯌꯥ ꯍꯥꯏꯕꯗꯤ ꯑꯦꯒꯥꯊꯤꯁ ꯐ꯭ꯂꯦꯚꯣꯟ, ꯑꯦꯃꯦꯟꯇꯣꯐ꯭ꯂꯦꯚꯣꯟ ꯑꯃꯗꯤ ꯍꯤꯃꯣꯐꯤꯐ꯭ꯂꯦꯚꯣꯟ ꯍꯥꯏꯕ ꯄꯣꯠꯆꯪ ꯀꯌꯥ ꯁꯨꯡꯗꯣꯛꯏ ꯍꯥꯏꯅ ꯏꯪ 1937ꯗ ꯐꯣꯡꯈꯤꯕ ꯀ꯭ꯔꯣꯃꯦꯇꯣꯄ꯭ꯔꯦꯐꯤꯌꯥ ꯀꯧꯕ ꯖꯣꯔꯅꯦꯜꯒꯤ ꯚꯣꯂꯨꯝ 25ꯗ ꯁ꯭ꯇ꯭ꯔꯛꯆꯔꯅꯆꯤꯡꯕ ꯎꯠꯇꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯝꯄꯥꯎꯟ ꯀꯌꯥ ꯃꯅꯥꯗ ꯌꯥꯎꯏ ꯍꯥꯏꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯀꯝꯄꯥꯎꯟꯁꯤꯡ ꯑꯗꯨꯗꯤ 5,7,4 ꯇ꯭ꯔꯥꯏꯍꯥꯏꯗ꯭ꯔꯣꯛꯁꯤꯐ꯭ꯂꯦꯚꯦꯅꯣꯟ, 3,7,3,4 ꯑꯃꯗꯤ 5,7,3,4 ꯇꯦꯇ꯭ꯔꯥꯍꯥꯏꯗ꯭ꯔꯣꯛꯁꯤꯐ꯭ꯂꯦꯚꯦꯅꯣꯟ ꯑꯃꯗꯤ 3,5,7,3,4 ꯄꯦꯟꯇꯥꯍꯥꯏꯗ꯭ꯔꯣꯛꯁꯤꯐ꯭ꯂꯦꯚꯦꯅꯣꯟ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟ ꯑꯍꯨꯝꯁꯤ ꯃꯅꯥꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯍꯩꯃꯥꯡꯒꯤ ꯃꯅꯥꯗꯒꯤ ꯑꯇꯣꯞꯄ ꯀꯝꯄꯥꯎꯟ ꯈꯔꯁꯨ ꯃꯇꯨꯡꯗ ꯄꯨꯊꯣꯔꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯦꯃꯤ ꯃꯣꯔꯣꯅꯤꯛ ꯑꯦꯁꯤꯗ, ꯂꯟꯇꯥ ꯕ꯭ꯌꯨꯇꯤꯂꯤꯛ ꯑꯦꯁꯤꯗ, 2-ꯍꯥꯏꯗ꯭ꯔꯣꯛꯁꯤ ꯁꯤ ꯄꯦꯟꯇꯥꯗꯤꯛꯁꯥꯏꯜ ꯕꯦꯟꯖꯣꯏꯛ ꯑꯦꯁꯤꯗ ꯑꯃꯗꯤ ꯑꯦꯒꯥꯊꯤꯁ ꯐ꯭ꯂꯦꯚꯣꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯇꯦꯅꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕꯅ ꯍꯩꯃꯥꯡꯒꯤ ꯃꯅꯥ ꯑꯁꯤ ꯐꯛꯇꯛ ꯁꯤꯟꯇꯛ ꯇꯧꯔꯤꯕꯅꯤ꯫ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯏꯔꯣꯟꯗꯨꯅ ꯆꯥꯅꯔꯤꯕ ꯍꯩꯃꯥꯡꯒꯤ ꯃꯅꯥꯗ ꯑꯐꯕ ꯀꯥꯟꯅꯔꯕ ꯃꯆꯥꯛ ꯀꯌꯥ ꯌꯥꯎꯕꯅ ꯂꯩꯅꯥ ꯇꯤꯜꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ꯫ ꯍꯩꯃꯥꯡ ꯆꯥꯔꯥ ꯃꯔꯨꯗꯒꯤ ꯁꯦꯝꯕ ꯌꯥꯏ꯫ ꯑꯃꯨꯟꯕ ꯑꯔꯤꯕ ꯃꯔꯨ ꯊꯥꯅꯕ ꯆꯥꯔꯥ ꯁꯦꯝꯕꯗ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 40 ꯁꯥꯕ ꯏꯁꯤꯡꯗꯒꯤ ꯃꯊꯪ ꯏꯪꯊꯍꯜꯂꯕ ꯏꯁꯤꯡꯗ ꯇꯤꯡꯂꯒ ꯃꯌꯣꯟ ꯆꯣꯡꯕ ꯊꯨꯏ꯫ ꯑꯁꯨꯝꯅ ꯍꯩꯃꯥꯡ ꯃꯔꯨꯅ ꯃꯌꯣꯟ ꯆꯣꯡꯕ ꯉꯝꯍꯜꯂꯤ ꯑꯃꯗꯤ ꯍꯩꯃꯥꯡꯒꯤ ꯆꯥꯔꯥ ꯁꯦꯝꯕ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯣꯜ ꯆꯣꯡꯂꯕ ꯍꯩꯃꯥꯡ ꯃꯔꯨ ꯑꯗꯨ ꯈꯔ ꯆꯥꯎꯔꯒ ꯐꯨꯛꯇꯣꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯝꯂꯥꯗ ꯊꯥꯗꯨꯅ ꯅꯤꯡꯊꯤꯅ ꯍꯧꯔꯕ ꯃꯇꯨꯡꯗ ꯆꯥꯅꯕ ꯃꯐꯝꯗ ꯑꯃꯨꯛ ꯂꯤꯡꯊꯣꯛꯂꯕꯗꯤ ꯃꯀꯥ ꯂꯥꯝꯅ ꯍꯧꯖꯈꯤꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯔꯤꯕ ꯍꯩꯃꯥꯡ ꯃꯁꯥ ꯅꯠꯇ꯭ꯔꯒ ꯃꯎ ꯃꯇꯤꯛ ꯑꯃ ꯂꯧꯔꯒ ꯁꯦꯟꯇꯤꯃꯤꯇꯔ 10 ꯁꯥꯡꯅ ꯀꯛꯇꯨꯅ ꯃꯌꯣꯜ 2-3 ꯌꯥꯎꯍꯜꯂꯒ ꯊꯥꯔꯕꯁꯨ ꯅꯤꯡꯊꯤꯖꯅ ꯍꯧꯕ ꯉꯝꯒꯅꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒꯅ ꯃꯔꯥꯒꯤ ꯃꯇꯣꯟ ꯆꯥꯎꯔꯥꯛꯅ ꯁꯦꯟꯇꯤꯃꯤꯇꯔ 3 ꯁꯥꯡꯅ ꯀꯛꯂꯒ ꯒꯝꯂꯥꯗ ꯊꯥꯗꯨꯅ ꯑꯅꯧꯕ ꯍꯩꯃꯥꯡ ꯆꯥꯔꯥ ꯁꯦꯝꯕꯁꯨ ꯌꯥꯏ꯫ ꯍꯩꯃꯥꯡ ꯃꯌꯥꯏ ꯑꯣꯏꯔꯞ ꯂꯩꯍꯥꯎ ꯆꯦꯟꯕ ꯇꯝꯄꯥꯛꯀꯤ ꯅꯠꯇ꯭ꯔꯒ ꯆꯤꯡꯒꯤ ꯂꯝꯗ ꯍꯧꯕ ꯉꯝꯃꯤ꯫ ꯆꯣꯠ ꯆꯣꯠ ꯂꯥꯎꯕꯕꯨꯗꯤ ꯀꯪꯂꯞ ꯇꯧꯕ ꯃꯐꯝꯅ ꯍꯦꯟꯅ ꯄꯛꯅꯩ꯫ ꯚꯥꯔꯠꯇꯗꯤ ꯍꯤꯃꯥꯂꯣꯏꯒꯤ ꯂꯝ ꯐꯨꯠ 3,000 ꯗꯒꯤ 5,000 ꯔꯣꯝ ꯋꯥꯡꯕ ꯂꯝꯁꯤꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯃꯥꯡ ꯍꯧꯏ꯫ ꯃꯦꯘꯥꯂꯣꯏ, ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯠ ꯏꯁꯀꯤ ꯂꯝ ꯀꯌꯥꯗ ꯃꯔꯥꯡ ꯀꯥꯏꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯄꯛꯅꯅ ꯍꯩꯃꯥꯡ ꯍꯧꯏ꯫ ꯍꯩꯃꯥꯡ ꯑꯁꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯗꯗꯤ ꯍꯩꯃꯥꯡꯕꯨ ꯂꯝꯗ ꯍꯧꯕ ꯆꯥꯕ ꯌꯥꯕ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯅ ꯂꯧꯅꯩ꯫ ꯍꯩꯃꯥꯡꯒꯤ ꯑꯅꯧꯕ ꯃꯅꯥ, ꯃꯄꯥꯜ ꯑꯃꯗꯤ ꯃꯍꯩꯕꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯥꯕ ꯌꯥꯕ ꯄꯣꯠꯂꯝ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯍꯩꯃꯥꯡꯒꯤ ꯀꯥꯟꯅꯕ ꯂꯧꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯇꯩ, ꯈꯨꯗꯝ ꯑꯣꯏꯅ ꯆꯥꯏꯅꯥ, ꯀꯣꯔꯤꯌꯥ, ꯖꯄꯥꯟꯒꯤ ꯂꯝꯁꯤꯡꯗꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯄꯥꯝꯕꯤꯒꯤ ꯃꯁꯥꯗꯒꯤ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯁꯤꯖꯤꯟꯅꯕꯅ ꯏꯆꯝ ꯆꯝꯅ ꯆꯥꯕꯗꯒꯤ ꯍꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯀꯌꯥꯗ ꯍꯩꯃꯥꯡꯕꯨ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯍꯤꯗꯥꯛ ꯑꯃ ꯑꯣꯏꯅ ꯆꯥꯕꯒꯤ ꯆꯠꯅꯕꯤ ꯂꯩ꯫ ꯍꯩꯃꯥꯡꯅ ꯃꯄꯨꯡ ꯑꯣꯏꯅ ꯐꯍꯟꯕ ꯂꯩꯅꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯦꯂꯦꯔꯤꯌꯥ, ꯂꯣꯛ ꯈꯨꯕ ꯑꯃꯗꯤ ꯂꯦꯔꯤꯟꯖꯥꯏꯇꯤꯁ ꯁꯤꯡꯊꯥꯕ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯕꯦꯛꯇꯦꯔꯤꯌꯥ ꯑꯃꯗꯤ ꯚꯥꯏꯔꯁꯄꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯟꯗꯨꯅ HIV ꯉꯥꯛꯊꯣꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯊꯤꯁꯤꯂꯤꯟ ꯔꯦꯖꯤꯁꯇꯦꯟꯁ ꯁ꯭ꯇꯦꯐꯥꯏꯂꯣꯀꯣꯀꯁ ꯑꯣꯔꯤꯌꯁ ꯁꯝꯅ MRSA ꯑꯁꯤ ꯍꯩꯃꯥꯡꯒꯤ ꯃꯅꯥꯗꯒꯤ ꯁꯨꯡꯗꯣꯛꯇꯨꯅ ꯂꯧꯕ ꯃꯍꯤꯅ ꯉꯝꯃꯤ ꯍꯥꯏꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯀꯣꯔꯤꯌꯥꯒꯤ ꯋꯣꯡꯋꯥꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯗꯝ ꯀꯌꯥ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯈ꯭ꯔꯦ꯫
Heimanggi maming sumak haiba si ariba French wahayni. Masi 16 suba century da thonkiba mingni. Aduga medieval Latin na sumas hai, Arabic na sumak haina magi angangba mahaygi masudagi lauduna maming thonbani. Awang thangba America da sumag asi sumaget haina khangnaba yu makhalama semi. Masibu Indian lemonade natraga rose juice haina khangnai. Hariba Heimanggi thaknaba mahi asi aikoina traditional oiba Heimanggi mahi sembagi niyom adugumna sembani. Masigidamag hajing pharaba Heimang mahi ayingbe isingda tingani aduga popthoplaga otkhaiduna lasing phi amada maru amadi mapramsing tongana sumthokani. Matungda changkakna chini haptuna thumhangani. Native American kangbuna atopa mahaw ama Heimanggi mahay managa hidak managa haptuna traditional preparation ama semi. Maduna churukumna maikhu thaknaba mixture haibadi maikhu oina hidak managa pullaga kuiraba American kangbuna sijinnaba thengnai. Heimanggi wari asi yamna kuirabagi mamangdagi thengnarai. Prithibigi mafam ayambada Heimangbu hidak oina amadi chananaba polam kaya semduna sijinnaba thengnai. Pambi kaya liduna matam kuina thambada amadi maru marang dauna mahaw lahennaba polam oina sijinnaba thengnai. Maru marang oina Heimang mahi takhairaga semba makup thong thagnaba polam kayada sahi 2000 gi mamangda Greek ki layengba miyoi Pedanius Dioscorodes na mahakki lairik The Materia Medica da Heimanggi kanaba kayagi maramda iduna thamlami. Nauna bigyangi pambayna thijinbada Heimanggi mahayda anti-diarrheal oiba potlam ama yawbana miyoibagi chakhawgi marida mating piduna diarrhea phanba ngammi haibagi paudam lay. Heimangda teningi chang henna yawbana anti-diarrheal oiba ngambani hainasu puthokre. Amadi teninna protein bu tumhanduna protein tenet semi. Masina thiringi mucosa semduna anaba kaya phahali. Heimanggi kanaba kaya silaibana chawkhalaba hujiki matam sida Heimanggi anuba mana maton singjugi mayal oina chaba kangsu kangsoi ironduna insang oina chabana aikhoigi chanabi ama oiri. Amaromda Heimanggi kanaba khangba watpana asigumba saruksing kaithela yolaba phawbada laibinaba laitaba asumna chabagi hainabi laitabagi phibam amadi adumak lairi. Tasengnamak Heimanggi maramda khangba migi masing walakpana kaya thawainadre haiba yai. Aikhoina khangjinba yaba wafam amadi matam amada aikhoigi ipa ipusingna lamlakta hauba pambi kaya mana masing oina charamba haujiki matamdana homeo traditional medicine oina sangjing tawduna kanaba kaya thamnarai. Asida sunatana Heimanggi mahaibu thaknaba mahi natraga hidak kaya semba haibasi anoba polam amadi natre. Mipum khudingna Heimanggi kanaba kaya yengduna yumthong khuding Heimanggi ariba mahai liduna Heimangda hakchang nada yektanaba polam kaya yawi haibasi pukningda thambiduna mipum kaya na thawibidraba Heimangbu tamthireba laina kaya HIV, cancer, diarrhea, iton phaiba, iwatpa, heart ki laina tonic oina hakchang nada yektanaba hidak kaya gi machal yawi haibasi miyam hupna khangminnaduna Heimangbu sidi hidak amo oina khangminnarasi.